ngasi present turupu miyeng tabiriba mipung khudingbu ahoi wanbena Jesu Christa gi mingda taramna usari aina ngasi nganggadawriba subjecti yathangi maramda khara ngangningi maramdi hojiki matammaksida yathangi matangsida mayamse Christi de koi mayamse bahap tanadeduna kanagumba mana yathangse mang khara laitare habasu lay aduga amana yathangsidi sumang mangde habasu lay aduna ani sigi maraksida ain akhangba kharadang singduk saningbani ahanba maksida Roman chapter 10 gi 4 duda asumna Paulna asumna hai Jesu Christa thajaba misingi damaktadi Jesu Christa sina yathangge aroibani hai ma aduna haibadudi Jesu Christa thajaragadi yathangse loire haibani adu amaromdana Matthew 5 ki 17 18 duda Jesu Christa na hai aisi wayil yathangse mangan na balakpa nate thunghan ba haibadi English ta harigadi fulfill haibadi mapung phahen balakpani sarga prithibi mangdir phawba bindu sumang lo hadana hai adu oiragadi Paulna mang khare heba Jesu Christa thajaragadi mang heba thajaba mising damakti Jesu Christa sena yathangge roibani hai aduga Jesu Christa na amu hai aidi wayil yathangse manghan balakpa nate thunghan ba mapung phahen balakpani sarga prithibi mangdir phawba bindu sumang lo hai adudi makhoi ani se yetna bara manadabara dharma se tongan bara nati makhoi se yetna basu nate dharma tongan basu nate adubu masina thakpudi yathangsi makhal ani su haina bani masi karinogi Deuteronomy chapter 31 24 to 25 sida asumna hai masi Moses na ibani Moses na che de ibani larik de ibani Moses masi loina yathangsingi khomjin tasin ba loiraga hojiki thopuba singda pisile masi su ishorgi yathang ko fajana thamu haidana pi hai adugi yathang di kadaino hairagadi nimit abagi mit ama yamagi yama nupa macha pholagadi un kakadabani nupi oktaba lairagadi nungna tharaga hakadabani pap kokna bagi damakta sanna darga yawhallaga pap kokna ba tawgadabani adu sahi amagi manungda khurumba habadi pap kokna bagi khurumba numit se tare khak lai masi numit tare ni si makhoi se su sabat haina khangnai sabat habadi khurumningba khurumnaba dupo thaba numit habani masi 7 day sabat sinadaba irat puyagi taunanaba sahi amada tare khak lai bani namasi ngakadabani habani adugdagi masi Moses na iba sebang na iba makut na iba yathang ni masi maksigi yathang se irat puyagi yathang haina khangnai ceremonial lo haina khangnai adu asomdana Exodus 31 gi 18 duda asomna hai ishorgi makut makna khutbi makna na nungpa ani da iba yathang madu Moses da pirakpa yathang madugi yathang du karino hairagadi aina taba ishora to paningba yade murti khurumba yade aduga ishorgi maming pangpan banba yade adug magi po thaba numit tare ni suba numit saba se ningsinglaga sengna ngakadabani adu namana pa ikai khumnagadabani hora loidabani mi ha loidabani mitu miwa lana loidabani minamba sakhi tawroidabani adu keiroi leikai macha masu da kalakpa tawroidabani haiba yathang tarasini masini Jesu Christa ima ishorgi makut makna iraga pirakpa yathang do asini masaigi Moses na iba yathang do Colossians chapter 2 gi 14 do asumna hai ai khara page paba oina aikhoida onna tainaramba aikhoibu yeknaramba wayel yathang adugi khutigi ware badu muthatpiduna madu cross da yotpi thajinduna aikhoigi iraktagi madu ibungo makna lothokpire hai
ꯍꯧꯖꯤꯛꯀꯤ ꯃꯣꯖꯦꯁꯅ ꯏꯕ ꯌꯥꯊꯪ ꯍꯥꯏꯕꯗꯤ ꯃꯤꯠ ꯑꯃꯒꯤ ꯃꯤꯠ ꯑꯃ ꯌꯥ ꯑꯃꯒꯤ ꯌꯥ ꯑꯃ ꯍꯥꯏꯕ ꯌꯥꯊꯪꯗꯣ ꯃꯗꯨꯅꯤ ꯀꯣꯂꯣꯁꯤꯌꯥ ꯆꯦꯞꯇꯔ 2ꯒꯤ 14ꯗ ꯂꯧꯊꯣꯛ ꯉꯥꯡꯕꯁꯦ ꯃꯁꯤ ꯂꯧꯊꯣꯛꯈ꯭ꯔ ꯂꯩꯇꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯔꯥꯠ ꯄꯣꯌꯥꯒꯤ ꯁꯥ ꯁꯟ ꯍꯥꯠꯄꯁꯨ ꯇꯧꯗꯔꯦ ꯑꯗ ꯃꯤꯠ ꯑꯃꯒꯤ ꯃꯤꯠ ꯑꯃ ꯌꯥ ꯑꯃꯒꯤ ꯌꯥ ꯑꯃ ꯍꯥꯏꯕꯁꯨ ꯇꯧꯗꯔꯦ ꯅꯨꯄꯥ ꯃꯆꯥ ꯄꯣꯛꯂꯒ ꯎꯟ ꯀꯛꯄꯁꯨ ꯇꯧꯗꯔꯦ ꯅꯨꯄꯤ ꯑꯣꯛꯇꯕ ꯅꯨꯄꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯨꯡꯅ ꯊꯥꯔꯒ ꯍꯥꯠꯄ ꯑꯗꯨꯒ ꯄꯥꯞ ꯇꯧꯕ ꯃꯤꯁꯤꯡꯗ ꯁꯥ ꯁꯟ ꯍꯥꯠꯂꯒ ꯏꯔꯥꯠꯄ ꯍꯥꯏꯕꯗꯨꯁꯨ ꯇꯧꯗꯔꯦ ꯃꯔꯝꯗꯤ ꯃꯗꯨ ꯃꯥꯡꯈ꯭ꯔꯦ ꯈ꯭ꯔꯣꯁꯇ ꯌꯣꯠꯄꯤ ꯊꯥꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯃꯥꯡꯈ꯭ꯔꯕ ꯌꯥꯊꯪꯁꯦ ꯁꯤꯔꯤꯃꯣꯅꯤꯌꯦꯜ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯨ ꯃꯣꯖꯦꯁꯅ ꯏꯕ ꯌꯥꯊꯪ ꯈꯨꯠꯏꯒꯤ ꯈꯨꯠꯏ ꯂꯥꯏꯔꯤꯛꯇ ꯏꯕ ꯌꯥꯊꯪꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯡꯂꯒꯁꯨ ꯕꯤꯟꯗꯨꯁꯨ ꯃꯥꯡꯂꯣ ꯍꯥꯏꯕ ꯌꯥꯊꯪꯁꯤꯗꯤ ꯑꯦꯛꯁꯣꯗꯁ 31ꯒꯤ 18ꯗ ꯏꯁꯣꯔ ꯃꯈꯨꯠꯃꯛꯅ ꯈꯨꯕꯤꯃꯛꯅ ꯅꯨꯄꯥ ꯑꯅꯤꯗ ꯏꯔꯒ ꯃꯣꯖꯦꯁꯇ ꯄꯤꯔꯛꯄ ꯌꯥꯊꯪꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯅꯠꯇꯕ ꯑꯩ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯏꯁꯣꯔ ꯅꯤꯡꯕ ꯌꯥꯗꯦ ꯃꯨꯔꯇꯤ ꯈꯨꯔꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯌꯥꯊꯪ 10ꯗꯨꯅꯤ ꯃꯁꯤꯒꯤ ꯌꯥꯊꯪꯁꯤꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯖꯣꯟ ꯆꯦꯞꯇꯔ 14ꯒꯤ 15ꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡꯁꯦ ꯉꯥꯛꯑꯣ ꯍꯥꯏ ꯑꯗꯨꯝ ꯑꯁꯣꯝꯗ ꯀꯣꯂꯣꯁꯤꯌꯥꯗ ꯍꯥꯏꯔꯒ ꯌꯥꯊꯪꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯀꯣ ꯃꯗꯨꯒꯤ ꯌꯥꯊꯪꯗꯣ ꯃꯣꯖꯦꯁꯅ ꯏꯕ ꯌꯥꯊꯪꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯦꯛꯁꯣꯗꯁꯇ ꯍꯥꯏꯔꯤꯕ ꯌꯥꯊꯪ 10ꯁꯤꯗꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯑꯣ ꯍꯥꯏ ꯃꯁꯤꯒꯤ ꯌꯥꯊꯪ ꯑꯁꯤꯅꯤ 1 ꯖꯣꯟ ꯆꯦꯞꯇꯔ 3ꯒꯤ 4ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯄꯥꯞ ꯍꯥꯏꯕꯁꯤ ꯌꯥꯊꯪ ꯏꯟꯗꯕꯁꯤꯡꯗꯣ ꯄꯥꯞꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯄꯥꯞ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯔꯣꯃꯟ ꯆꯦꯞꯇꯔ 6ꯒꯤ 23ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯄꯥꯞꯀꯤ ꯃꯍꯩꯗꯤ ꯁꯤꯕꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯌꯥꯊꯪ ꯉꯥꯛꯇꯕꯁꯤꯡꯗꯣ ꯄꯥꯞ ꯇꯧꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯄꯥꯞ ꯇꯧꯕ ꯃꯤꯁꯦ ꯁꯤꯒꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯌꯥꯊꯪꯁꯦ ꯌꯥꯊꯪ 10ꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯊꯪꯁꯤꯅꯦ ꯖꯦꯝꯁ ꯆꯦꯞꯇꯔ 2ꯒꯤ 17ꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯅꯠꯇꯦ ꯖꯦꯝꯁ ꯆꯦꯞꯇꯔ 2ꯒꯤ 10ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯊꯪꯁꯦ ꯂꯣꯏꯅ ꯉꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯈꯛꯇꯪ ꯉꯥꯛꯇꯔꯒꯗꯤ ꯂꯣꯏꯅ ꯉꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯇꯩꯁꯤꯡꯁꯦ 9 ꯉꯥꯛꯂꯒꯁꯨ ꯃꯔꯛꯇꯨꯗ ꯑꯃ ꯉꯥꯛꯇꯔꯒꯗꯤ ꯂꯣꯏꯅ ꯉꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯇꯩꯗꯣ ꯉꯥꯛꯂꯒꯁꯨ ꯍꯨꯔꯥꯟꯕꯗꯣ ꯅꯪꯒꯤ ꯍꯩꯅꯕ ꯑꯣꯏꯔꯒꯗꯤ ꯉꯥꯛꯇꯔꯦꯗꯅ ꯂꯣꯏꯅ ꯑꯗꯨ ꯍꯨꯔꯥꯟꯕ ꯇꯧꯔꯒꯗꯤ ꯌꯥꯊꯪꯁꯦ ꯏꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤꯅ ꯑꯇꯩ ꯂꯣꯏꯅ ꯉꯥꯛꯂꯒꯁꯨ ꯃꯤ ꯍꯥꯠꯂꯒꯗꯤ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯇꯩ ꯂꯣꯏꯅ ꯉꯥꯛꯂꯒꯁꯨ ꯃꯥꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ 3ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯒ ꯁꯦꯡꯅ ꯉꯥꯛꯎꯀꯣ ꯍꯥꯏꯕꯁꯦ ꯉꯥꯛꯇꯔꯒꯗꯤ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯁꯤꯗꯒꯤ 1 ꯖꯣꯟ ꯆꯦꯞꯇꯔ 3:4ꯗ ꯍꯥꯏꯕ ꯄꯥꯞ ꯍꯥꯏꯕꯁꯤꯗꯤ ꯌꯥꯊꯪ ꯏꯟꯗꯕꯗꯣ ꯄꯥꯞꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯄꯥꯞꯀꯤ ꯃꯍꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯔꯣꯃꯟ 6ꯒꯤ 23ꯗ ꯍꯥꯏꯕꯗꯧꯅ ꯃꯁꯤ ꯁꯤꯒꯅꯤ ꯍꯥꯏ ꯃꯁꯤ ꯑꯩꯅ ꯁꯦꯝꯂꯒ ꯉꯥꯡꯕ ꯅꯠꯇꯦ ꯃꯁꯤ ꯕꯥꯏꯕꯜꯅ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯅ ꯑꯣꯏꯗꯕꯗꯣ ꯍꯥꯞꯆꯤꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛꯁꯨ ꯂꯩꯇꯦ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤꯁꯨ ꯃꯇꯤꯛ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯗ꯭ꯌꯨꯇꯔꯣꯅꯣꯃꯤ ꯆꯦꯞꯇꯔ 31ꯒꯤ 12ꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯑꯩꯅ ꯄꯤꯔꯤꯕ ꯌꯥꯊꯪꯁꯤꯡꯁꯦ ꯅꯈꯣꯏꯅ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯗꯒꯤꯅ ꯔꯤꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 22ꯒꯤ 18-19ꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯤꯔꯤꯕ ꯋꯥꯍꯩ ꯍꯥꯏꯕ ꯌꯥꯊꯪ 10ꯁꯤꯅꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯊꯣꯛꯂꯒꯗꯤ ꯁꯔꯒꯗ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏ ꯁꯔꯒ ꯀꯥꯔꯣꯏ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯂꯥꯏꯅꯥ 3 ꯃꯉꯣꯟꯗ ꯇꯥꯍꯟꯒꯅꯤ ꯍꯥꯏ ꯂꯥꯏꯅꯥ 3 ꯍꯥꯏꯕꯗꯨꯗꯤ ꯊꯋꯥꯏꯒꯤꯅꯦ ꯁꯤꯅꯕꯒꯤꯅꯦ ꯁꯔꯒ ꯆꯪꯗꯅꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯡꯂꯒꯁꯨ ꯃꯥꯡꯂꯣꯏ ꯍꯥꯏꯕ ꯌꯥꯊꯪꯁꯤꯗꯤ ꯌꯥꯊꯪ 10ꯅꯤ ꯃꯁꯤꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯊꯪꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯎ ꯍꯥꯏꯕ ꯑꯁꯤꯅꯤ
ꯃꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯨꯛ ꯂꯩ ꯒ꯭ꯌꯥꯟ ꯇꯥꯅꯗꯗꯅ ꯌꯥꯊꯪꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯒ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯑꯔꯊꯁꯦ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ 1 John chapter 5:3 ꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩ ꯉꯥꯛꯄꯗꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤꯅ ꯊꯥꯖꯕꯁꯤꯁꯨ James chapter 2 ꯒꯤ 17 ꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯊꯥꯖꯕꯁꯦ ꯊꯕꯛ ꯌꯥꯎꯗꯕꯗꯤ ꯑꯁꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨ 24 ꯗꯨꯗ ꯑꯃꯨꯛ ꯍꯥꯏꯌꯦ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯊꯕꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕꯅꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯊꯥꯖꯕꯗꯨꯁꯨ ꯃꯥꯅ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯥ ꯊꯥꯖꯕꯒꯤ ꯃꯄꯥꯅꯤ ꯍꯥꯏ ꯑꯗꯨꯅ ꯊꯥꯖꯔꯒꯗꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯌꯦꯁꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯌꯦꯁꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯌꯥꯊꯪꯁꯤ ꯉꯥꯛꯀꯗꯕꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯊꯪ ꯍꯥꯏꯕꯗꯤ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯡꯗ꯭ꯔ ꯐꯥꯎ ꯃꯥꯡꯉꯅꯨ ꯍꯥꯏꯕ ꯌꯥꯊꯪ ꯇꯔꯥꯁꯦ ꯌꯦꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯃꯤꯁꯤꯡꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯣ ꯃꯁꯤ ꯉꯥꯛꯇꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ 1 John chapter 3 ꯒꯤ 4 ꯗ ꯍꯥꯏꯕꯗꯣ ꯌꯥꯊꯪ ꯉꯥꯛꯇꯕꯁꯤ ꯄꯥꯞꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ Roman 6 ꯒꯤ 23 ꯗ ꯍꯥꯏꯌꯦ ꯃꯁꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯄꯥꯞ ꯇꯧꯕꯁꯤꯡꯗꯨ ꯁꯤꯒꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕ ꯉꯝꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯊꯥꯖꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯃꯤꯟꯅꯔꯤꯕꯁꯤꯡ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯏꯟꯕ ꯉꯝꯗꯕꯔꯥ ꯍꯥꯏꯕꯁꯤꯡꯗꯣ ꯌꯦꯡꯂꯒ ꯌꯥꯊꯪꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯕ ꯉꯝꯗꯕꯁꯤꯡꯗꯣ ꯏꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯒ ꯂꯩꯕꯥꯛ ꯌꯧꯒꯅꯤ ꯑꯗ ꯁꯔꯒ ꯂꯩꯕꯥꯛ ꯌꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ Revelation chapter 19 ꯗꯒꯤ 22 ꯐꯥꯎꯕꯗꯨꯗ ꯄꯥꯕꯤꯌꯨ ꯁꯔꯒ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯣꯏꯅꯁꯨ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯈꯖꯤꯛꯇꯪꯗꯤ ꯍꯥꯏꯒꯦ ꯁꯔꯒ ꯂꯩꯕꯥꯛ ꯍꯥꯏꯕ ꯅ꯭ꯌꯨ ꯖꯦꯔꯨꯁꯂꯦꯝꯁꯤ ꯁꯅꯥꯒꯤ ꯀꯣꯅꯨꯡꯅꯤ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯃꯗꯨꯗ ꯆꯠꯂꯒꯗꯤ ꯆꯠꯄ ꯉꯝꯕ ꯃꯤꯗꯨꯗꯤ ꯑꯋꯥ ꯑꯅꯥꯁꯨ ꯂꯩꯔꯔꯣꯏ ꯑꯁꯤ ꯑꯅꯥꯁꯨ ꯂꯩꯔꯔꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯜꯂꯛ ꯌꯦꯡꯊꯤꯅꯕ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯕꯪꯄꯥꯟꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯑꯃꯠꯇ ꯂꯩꯔꯔꯣই ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯍꯤꯡꯕꯒꯤ ꯎꯍꯩ ꯆꯥꯒꯅꯤ ꯑꯗꯣ ꯑꯍꯤꯡꯕꯒꯤ ꯏꯐꯨꯠ ꯊꯛꯀꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕꯁꯤꯗꯤ ꯃꯇꯝ ꯉꯥꯏꯍꯥꯛꯀꯤꯗ ꯄꯥꯟꯕꯒꯤ ꯋꯥꯅꯤ ꯃꯇꯝꯁꯤ ꯌꯥꯝ ꯇꯦꯜꯂꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯣꯛꯄꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯍꯦꯛ ꯄꯣꯛꯂꯒ ꯁꯤꯕꯁꯨ ꯂꯩ ꯑꯗꯨ ꯃꯤ 10 ꯂꯩꯔꯒ ꯁꯤꯕꯁꯨ ꯂꯩ ꯆꯍꯤ 2 ꯂꯩꯔꯒ ꯁꯤꯕꯁꯨ ꯂꯩ ꯆꯍꯤ 10 ꯂꯩꯔꯒ ꯁꯤꯕꯁꯨ ꯂꯩ ꯆꯍꯤ 60 ꯍꯤꯡꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯂꯕꯗ ꯆꯍꯤ 100 ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 100 ꯁꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯍꯤ 100 ꯍꯤꯡꯂꯒꯗꯤ ꯉꯥꯡꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗꯤ ꯂꯩꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯂꯩꯕꯅꯤ ꯑꯋꯥꯕꯅ ꯊꯟꯕꯅꯤ ꯃꯤꯇꯩꯒꯤ ꯄꯥꯎꯔꯧꯗ ꯑꯁꯨꯝꯅ ꯍꯥꯏꯌꯦ ꯑꯋꯥꯕꯅ ꯁꯥꯡꯕꯥꯏ ꯑꯃ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯅ ꯃꯤꯔꯨꯞ ꯑꯃ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯅꯤ ꯃꯁꯤ ꯁꯔꯒ ꯂꯩꯕꯥꯛ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯊꯥꯖꯃꯤꯟꯅꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯐꯖꯅ ꯏꯟꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯁꯦ ꯏꯁꯣꯔꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯌꯥꯊꯪꯁꯦ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯊꯥꯞꯄꯒꯤ ꯃꯤꯗꯤ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯔꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯔꯤꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯦ ꯌꯥꯠ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯁꯦꯝꯕꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯠꯇꯒꯤ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯣ ꯃꯤ ꯍꯥꯏꯊꯤꯕ ꯀꯜꯂꯛꯄ ꯆꯤꯟꯊꯤꯕ ꯎꯁꯤꯠꯇꯕ ꯑꯁꯤꯅꯆꯤꯡꯕ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯄꯥꯡꯕꯤꯕ ꯑꯋꯥ ꯑꯅꯥ ꯎꯔꯒ ꯄꯥꯡꯕꯤꯕ ꯑꯗꯨꯒ ꯆꯠꯄ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯗꯤ ꯄꯥꯡꯕꯤꯕ ꯆꯥꯛ ꯂꯥꯝꯕ ꯃꯤ ꯂꯩꯔꯒꯁꯨ ꯄꯥꯡꯕꯤꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗꯪ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯤꯗ 1 John chapter 5 ꯒꯤ 3 ꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ
ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩ ꯉꯥꯛꯄꯁꯦ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ 10 commandments ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯂꯝꯆꯠꯅꯦ ꯍꯥꯏꯕ ꯃꯁꯤ ꯏꯟꯕ ꯃꯤꯗꯨꯅ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯖꯕ ꯃꯈꯩꯅ ꯃꯥꯒꯤ ꯌꯥꯊꯪꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨ ꯉꯥꯛꯂꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯔꯒ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕꯅꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯄꯔꯃꯥꯟ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯔꯃꯥꯟ ꯇꯧꯅꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯈꯪ ꯍꯩꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯔꯒ ꯌꯧꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯁꯔꯒ ꯂꯩꯕꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯕꯗ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯏꯁꯣꯔꯅ ꯌꯨꯅꯤꯚꯔꯁꯇ ꯁꯦꯝꯕꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯂꯥꯛꯉꯝꯗꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯃꯁꯤꯡ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯉꯣꯏꯃꯨꯛ ꯌꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯀꯣꯏꯒꯗꯕꯅꯤ ꯍꯥꯏꯌꯦ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯃꯤꯁꯤꯡꯗꯤ ꯃꯗꯨꯗ ꯀꯣꯏꯒꯗꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕꯔ ꯈꯟꯗꯨꯅ ꯌꯦꯡꯁꯤꯀꯣ ꯃꯗꯨ ꯌꯧꯁꯤ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯁꯦ ꯑꯗꯨꯗꯒꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯥꯡꯉꯦ ꯍꯥꯏꯒꯅꯨꯁꯦ ꯃꯥꯡꯗꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯡꯂꯒꯁꯨ ꯃꯥꯡꯂꯣꯏ ꯍꯥꯏꯕꯗꯣ ꯃꯥꯡꯗꯕꯅꯤ ꯑꯗꯨꯒ ꯂꯨꯛ ꯆꯦꯞꯇꯔ 16ꯒꯤ 17ꯗꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦ ꯁꯔꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯥꯡꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯊꯪꯁꯤꯗꯤ ꯀꯗꯧꯉꯩꯗꯁꯨ ꯃꯥꯡꯂꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯥꯡꯂꯔꯣꯏ ꯍꯥꯏꯕ ꯌꯥꯊꯪꯁꯤꯕꯨ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯊꯥꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯄꯥꯞꯀꯤ ꯋꯥꯅꯤ ꯃꯁꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜ ꯐꯖꯅ ꯄꯥꯔꯒ ꯏꯁꯣꯔꯒꯤ ꯋꯥꯁꯦ ꯐꯖꯅ ꯏꯜꯂꯒ ꯁꯔꯒ ꯂꯩꯕꯥꯛ ꯌꯧꯕ ꯑꯣꯏꯁꯤ ꯇꯥꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ